Thang Seba Mandal Moirang Amadi, Committee on Protection and Preservation of the Historical Right of Kauru and Tangjing Hill Range, Manipuna, Karigumba Pamkra, Miam, the Kanganjari, Madudi, Houkiba 2024 February 16, the Clarpiki Salamakak, Akwegi, Senkomang, Tenkomang, Haukip, Sip Ukalukai, Bilesna, Karigumba Press Release, Amakak Tadoraki, Madugi, Clarpiki Sandugi Matanga, Akwengasi. Thang Seba Mandal Amadi CPPK Tigi Mekadegi Miam the Koi Wapam Krasing Doksari Madodi Akoina Tamakiba February day 16 at Tadokiba press release Asida Hariba Tangjing Singasi Makoigi Hariba Kongmang Haukip Chip Habisigi Magi Jurisdiction Ariani Hariba Jagasda Kanagumba Civil Organization NGO Singna Hariba Jagas the Makogi Heritage Site ni Kanagumam the Masa Kutingila Payaro Habigi Makogi Adumba press release Amakatadore Hariba Pamasi Nasigi Committee Anina Yam Kana strongly condemned Tawi Maramdi Karigino Harakanda Masi Akogi National Archive na Piba Niduli the best over National Archive na 1398 BC Mamang Degi Wakok Lon Puya has the Mayak Sing at Tambirami Madudi Ibudo Tanging Sangasi Hariba Puya Secret Book Asida Mayak Sing Ibudo Tanging Sangasi Budo Tanging Sang Paring Habigi Yam Mayak Laraba Dugumba National Archive na Piba Matungina Nasi Aquesta Lazare Hariba Pol Asida Aqua Mayak Sing Atakli Maramaduna Hariba Sigumlaba Ibudo Tangingi Kuba Masida Narang Nan Tolok Liba press release Moigi Tenkomang Haukip na Tador Libasip Asin Tador Liba Pamasi Aquay Masi Yaningde Maramdi Hariba Pamasi Morang Kangleronga Yana Nixing the Tok Tringadagi Asigum Laba Aquagi Yam Sagona Raga Lapam Kubam Chingsang Paring Amakakni Maramadon Hari Mapamasida Aquagi Hariba Koki Marang Handa Lakpa 18th century da Adai the Laki Makoina Makogi Lamnin Harakpa Lona Hariba Jagasi Makoina Pira Iba Mogi press release Kimatungina 1907 da Haribis Haukip Rijab Jagani Hanasumakoina Masa Pali Aduna Hariba Pol Asing Arang Handa Tolakpa 18th century Adai Tolakpa Aduka Sumdana Aquagi Nation Archive na Piba Lishingamaga Sahum Maudraga Nipan BC Mamangda Leram Laba Aduma Puya the Mayak Sing at Tamamiba Archive New Delhi Sumek Sing at Takpiraba Wapamasiga Yam contrast with Wapamama Lai Adu Morangi Kuntokongi Warida Morang Kanglongi Warida Su Hariba Ibudo Tangjingasi Hariba Kubam Chingsang Paringasi Akoi Morang Kanglero Yam Marila Nabasagona Mapom Nana Mayak Singna Puya Kudimak Palaga Lady Lorena Hariba Ibudo Tangjingi Jagasda Adugum Laba Manipurda Lebak Miam Masak Kangbiriba Aiba Kiasinasu Haribudo Tangisigi Matanga reference Kayama Lyric Kayamaka Ira Tambirami Hariba Lyric Singadu Miam the Pandragasu Hari Opam Singasi Miam and Kangbire Lorena Hariba Morang Kanglerongi Akwagi Nintorongi Hibatare Nintorongi Oiba Magi Matanga Sukoi Mayak Sing na Masista Palaga Tambiri Historic and Heritage Development Organization Moirang na Piba Nintorongi Adugumba 52 BC to 28 AD dagi Hourakfam adugi mamang dagi ningthok tere na palaga su lairamni masin ningthung thoktraba matam dagi laaba du maning thorongi khubam ama makoi palaga lakhrabani maram adu na hari basigum laba morangi su culture heritage amadi lonana khoi traditional akoi jagoi sei asi mari leinana yam mapung phaba leiba ama ona morang asi lairakpani maram adu na hari ba Tenkomang Haukip hari ba chip asina thamai basi makoi oiba culture history makoi script Kadai the Lake Chap Chapa Makoi Putopa Masangi, Lonena, Hariba Makogi Puron Suron Tareki Oiba, Haukiba Kiatu Sumakoing City Chapchana Putopa Masangi, Maramadona Punamase, Yang Jarakanda, Nasigi, Panbiriba, Manipur government, Honorable Chief Minister, Lonan India government, Akan Mamiang Sangdana, Makogi Matakta, Hariba Chip, Asigi Matakta, Legal Action Lokopa, Yam Tuna Akoi, Hariba Committee, Tangi Seba Mandal, Amati, CPPK, Tigi, Makadigi, Atubumatam, the Action Lokot Piduna, Makoi Matakta. An you about me and Sangu Haduna Committee Anigi Makadigi Tamjari. February Tang Tarataru Solising Aniga Kun Marida Uka Lokai Village Gisip Tenkomang Haukipna clarification number Tolak Pasida Mangna Paliba Agaski Tang Kunmanga Solising Aniga Tara Mari Shanghai Express da Tangting Haiba subdivision the Pongdo Ibasi Aran Bani Tangjing Haiba Tangting Haiba subdivision
laite thangting haiba subdivision laite thangjing kangbai subdivision haigadabani madugi government na thokhiba order adu 2016 gi February ki tang 10 ga mapanda matam adugi revenue commissioner ke Radha Kumar na thokhiba order adu kangbai subdivision haiba gi order adu asida laire maduna hojik hariba ukha lakhai gi chief thengkoma haukip asigi mathakta mana semjin sajin ba clarification thola issue ki matang da akhoi gi thangjing seba mandal na ma ki mathakta su akhoi na law gi legal gi action launa na bagi damakta sem chajare